Center na Manipur da Kukijo community sing na taliba Union Territory amohna reject Tourakkhre. Kukijo community singi suda laiba militant group singi lusing basingna makoi na Manipur state Union Territory ama sembaga loinana legislature yauba tokaiba separate administration ama pinaba Tourakhiba dabi adu Ministry of Home Affairs na amukka hanna reject tokhibaga loinana hojik India gi oina lairiba policy asida anobu Union Territory sing sembada support tawde haina phongdorakkhre hairi thajaba yaba official gi paw matung inna Ikui dana Delhi da pangthok kiba government ka su sign taunariba United People's Front amasu Kuki National Organization gi lusing basinga India gi mohot siliba Ministry of Home Affairs ke advisor North East in charge AK Misra amadi atai mari lainaba official ga loinana phamkiba mifam aduda Kukijo community amadi militant group ani asina pamliba makhoi gi demand haibadi Union Territory with legislature asi constitution na yaba piba demand ni Constitution haibasi government policy ki matakta lei hairaduna KNO amadi UPF ki delegate singna makoina taliba demand adu amka na kanabiyo haina UPF amadi KNO ki presentation adu tarba matung India government ki mahut siliba MICA ki official singna Kukijo community amadi UPF amasung KNO na taliba Union Territory with legislature asiyaba ngamloi hojik India ki oina lairiba policy asida anobu Union Territory sembada support tawde haina mayek sengna phongdorakki hairi Hiram asigi matangda lising ani kunga mga gi September thada KNO amadi UPF ki lusing basinga MICA gi AK Misra na lusing ba official timna ahanba round gi wari sanabada tripartite su agreement amasu sign tawnaduna makhata na wari sanana bagi damang yanaba am porkhi masigi matung tarakpada chahi adugi November 3 amasung 3 KNO amasung UPF ki lusing basinga MICA gi official singa wari sanaba matamda Kukijo community singna taliba core demand haibadi Union Territory with Legislative Assembly asi khanaduna lakhibani mifam sing aduda Kukijo community sing asi Manipur State Administrative Setup asiga amuk anna kedong dasu satmin nabayabagi oithokpal leiraroi maram aduna makoina taliba Union Territory with Legislative asi pigadabani haina taksinduna lakhi Ikui dana pangthok kiba KNO UPF amadi MICA gi marakta wari sanakiba adu Central BJP lengang na President Run Thamliba Manipur State asida ahi asigi February tha loidringai mamangda popular government ama thamnaba selakiba tausin amagi makada oiramba yai haina source asina phongdokli amaromda Kukijo community singimyam amadi community asigi civil society organization singna PR thamliba Manipur da popular government ama center amadi state lengang na honariba asida saruk yaroi amadi taraga nithoi suba Manipur assembly mikhalda Kukijo community singdagi karakpa MLA singna Lengak semba yaubu yaroi haina athingba piduna lakhiba cherak asida haiba meeting asi pangthokibani hairi oil pump ani matam kaktana athingba thamle haina G5 na thadorokpa cherol amana khanghalakli Thobal district ki wangbal kenen mapanda hangba Sorojini oil pump amadi Bisnupur district ki Moirang thana lerakta hangba MS Elidas fuel station matam kaktana athingba thamle haina G5 na thadorokpa cherol amana hairi Lona yadaba G5 na thadorokpa cherol amana hairibana Wangbal kenen mapanda lairiba Sorojini oil pump ki mapu thoksom jadumani na imalaiba kining tamba hanjina bagi lantheng nariba G5 ki member ama thaduna sel gi mateng mari laina wari sanaki adubu jadumani na athibo haiwa takya sinaduna G5 ki member adubu maha ki squad kangbu da fanki amasung Manipur Police Commando da sinana bahonaki Madugi sumatakta member adubu tamsibu maungda pu chaiba torki adum oinamak G5 ki member aduna squad ki kholai amadi gypsy mollaga chelaki adubu ichin naw oiba maramna state force ki kholai adudi thokdok thokpam oil pump aduda thamlamki aduga gypsy aduna heroki mafam amada thamlamki MS Elidas fuel station gi konjengbam jiten da social gi mateng pangbina ba haijirubada security force oina thamduna yaol ehogi mayokta phongna leblaki Madugi namakta ahanba warning oina haukiba January taragani panda micham yam soktana mongda oil pump aduda bomb pokhai hanki adubu KJ10 na changjarakpagi mahutta security force ta haidoktuna G5 ki member sing phanki loinana lamdam asida lairiba oil pump sing khomduna khongjang changsilaki asumna yawal yahogi mayokta leblakhiba miyoi asi G5 ta changjarakpa lektri hairi
Yawal ihogi mayok ta chathakhiba thawngsing adugidamak oil pump ani asi matam kaktan thonglol halna warep laure atai oil pump singna makhoi ani saugatpa amadi makhoi gi matau tamduna yawal ihogi mayok ta lepiganu haina zerol asina makata na fongdorakli ZUM na wafong village da khunda silakpa kuki gi yumanga mai thadokre kuki singna national highway sing matam kaktan thingadori Jelangrong United Front ZUF ki kadar singna ngarang Kangpokpi district ki kuki singna ke songlong village hair Kangnaba wafong village da yumanga mai thadokre loinana kuki singna ngasi ahing nongyai dagi NI sing thingjilagan haina lokthokre Jelangrong naga furup ki lam khopjalaga yum sajalakpa amasu lona yadaba mongda pak sanna popi pambi thabagi mayukta thorang adu lokhathibani haina ZUF na fongdorakli Lopasigi Ministry of Information and Publicity na thadorok patserol amana hai January taragani thoi amasung taraga mangada Kangpokpi district ki songnung Sadar Hills manung chanba wafong area da popi thabagi thabak chathabagi damak farmhouse amadi farm sing mai thadokibani mamang da kayara khanna popi thabagi thabak tawdana ba khangan khrabasu makhata na mafam kayada leptana popi tharakpadagi tangai fadana thorang adu lokhathibani Yellow Furup Sing the Song Singnaba, Poppy Thabagi Tabak Toram Sing Matam Pumbagi in a Tingnaba, Makatana, Kanaba Torang Sing Lokat Kigani. Mapal Labak Sing the Ayaba Yaudana Sangakiba Mitop Singna, Jelangrong Naga Furupilam Kopsenba Amasung, Poppy Pambi Thabagi Torang Lokalak Pada to be the Yangduna Lake Tokloi, Ipa Ipusing the Tambirambalam Ngak Sendaba Matotaba Tabak Sing Lept and Lokat Kigani Haina Suserol Asina Fongdoragli, Jet Jo Abna Yum Mai Tarambagi Tong, Adubu Yaning the Pongdoktuna. Committee on Tribe and Unity Kwatuna National Highway 2 Thingbagi Kongjang Junction Kre Committee Asina Thadorok Patserol Amada Langjon Laibon Kun Karam Vaipai Amadi Ke Songlong Yauna Kangpokpi District Talaiba Kuki Jofur Kimio Singna Kundaba Kungang Singda Matam Kayagi Mamangdagi Kangan Bagi Thong Chatadona Lakli Kulai Paiba Mioi Karana Popi Pambi Thaba Thingbagi Mingda Mitsam Miam the Mi Paiba Pohan Bagaloina Kunja Sing Pukning Laitana Lehen Bangamdre Hiram asigi matang dalengang na matik saba thorang lokhalak trabadi ngasi ahing nongyai dagi National Highway 2 amadi National Highway 37 matam chupagi oina thingbagi khongjang changsinaba phirep laure hairi amaromda UPF amadi KN ona punna thadorok patserol amana hai yummai tharambagi thong adu kandem tawkhibaga loinana Thodok aduna maram oiraga matung tarakpada thorakpa pamdaba thodok thorakpagi tekchak pumba ZUM na pugadabani hairi Kuki jo furup na khundaba khungang mai thakibagi thawong aduna Kangla basen gi marakda thajana dabagi changwang khal hala haina palladuna cherol asina hai yumpham yaudaba mongda poppy pambi thabagi maran sillaga khunja singi yum mai tharamagi thawong adu khwaidagi akanma mongda kandem tawfam thoi Zeraksida ke songlong village gi yum khara mai tharam khibana maram oiraga thorakliba wathok asi loisinna hannabagi matangda ngasi Kangpokpi district headquarters ta awangba thaki peace meeting ama pangthokre Meeting aduda nungba SC MLS su oiriba Hills Area Committee gi chairman Dipu Gangmaina maru oiba thaudang lauduna pangthokiba mifam aduda Kigi CSO Sing United Naga Council Jelangrong Union amasung Nongmei Naga People's Organization gi miyos sing susaruk yaki Mifam aduda kari warep laukrabagi haibagi matangda karigumba amata hojik phawbagi oina khangma ngamdre